मणिपुरी वारी तामिनसी यूट्यूब चैनल असिदा वारी ताबिरिबसिंगबु हेमचंद्र सोइबमना तराम ओक्चबगु लोइनना नोलुकनु खुरुमजरी हौजिक मयाम पुन्ना अमुक तामिनरसी रूम नंबर 23 हारिबु वारी असिगी निपान सुब सरुक वारी असिबु इबिरकपा सुशील थेम्स लेना नोंथादुना लैखिबदुदा मनातोनगी नाही तारे लैस्नाना लेन नाही तारे खंगलकपदगी मसादु पाखलै लेन अंकै तरोगे सनादा अमुक ओनसिलै सना लेन सितादिये कमाय तौदुनो मखोय मयामना ngangnariba taunariba mayamdu karimata hairaktaba makhai maibidu adumak machinda murumuru sonduna lai khoiramli sanana ngaikho leisna pakhatkino leisna na hanjin kaubudu tamalak tabdagi len gi masadu tap pairaga leisna na haudoi len khangboy kaiboy wakhal khanglak lai len na kaidorage tanjaduda leisna gi masamdu tap pairaga ka adudagi mapalomda khangching chingthoki kanana sing leibno haibasu ude lensu leisna sing khibuda kanna lauraga leisna khamgi tawi sanana len hawtkanu sanana khamba nangde lensu phuk hawgali ka adugi manungduda leiramba mi amagi khut anina lengi mamai mamituda tap paisilaga amamba kachin amada soro chingsinkre ahanbada thembung mathangda leisna aduga len busu हौजिक माइबी अदुगी मनाक्ता लेहौरिबतु सना खक्तमक ngaire amamba kachil adudagi na sol pikna angang amagi khonjelda kaka sanasu angang adugi khonjeldu tabada mamit mana singna lei maibi adusu adumak lai khoiramli ngasai makai mamit uisinduna leiramba maibi adu tapna mamit pangthorakle sana khaktangok leirambatuda maibi duna chatlo nangi na thau makhoi ani mafamsida pusilapani sana ingangakna kaino ima aina karamna madungamnaba thongna aina pirabane makhoi umna ima ai khangi amadudi karisu tawroi lenga leisnaga thirao sana phuk haugalai mapanda prop chentorai mapanda su makhoi amata leiramdre amuksu ka adugi manungda amuk changlai aduga ngasai amamba kachilda chingsinkiba lenbu yengi phone gi light adu kapsinduna yenglabsu ude maibidudi tumina wangangdana sanana tawribudu yengi len bu kauduna yengi soitane lena changkibudo madi kadaita sakre maibi tapna hogalai aigi punsida asigum amada thengnatri sana se sigi phi asi laigini si paichilu nongonda karisu tawrakpa ngamlaroi aduga sida leiriba ani sina lenga leisnaga gi amamamne makhoi ani hek phangbaga phi asina masada nanthagdabani aduima makhoi de amata leitrisidi tanjaduda thangnaba ka aduda mina kapagi makhol amatarei maibina kanano se kapliba khonjel adu takibgum tawre sanana lenatro kapliba sibo maibiduna chatlo asomda sana thangnaba ka aduda changlai len adu kachil amata kaplaga leirami sanana changsilaklaga haujikta maibiduna pikhiba phi matat aduna nanthabire len wakhal sanana len kaisu tawdraba natro len kokse yam ngawe adudi lao sanana lendu amuk maibina leiba ka aduda pusilai ngasai makhoina leikiba yum adugi mathakta mi chatpagi makhol takhibdu amuk tawrakle sanana ima mathakta chatlisibu maibiduna khumlaklami kananu yengsi thou mapanda makhoi ahum mapanda thoklei yum adugi mathakta thembung mamit mana chap yungna hangat handa chattuna leire lena madi kamaina mathak sida kariba maibi duna laigi nuksit ama yauri madu yaubuduna mathak asida kaba ngamlebani sanana asikamaina tawsi haibano ima maibi duna mathak sida tapna kakalo aduga ngasai aina pikiba lik adu mangak samsida huksil sanana hoima sana yum adugi mathakta kana batawi maibina ngaikho lensu yauna kaw laningam su yauna makhoi ani yum adugi mathakta kakhalle maibi adugi yum adu mayamna leinariba adudagi khara chikna leiba khara songna leibaduda yum mathakta makhoi ahum leiribudu kanana su uramde sanaga laningamga tapna kakhalle mathak adusu jinga oibaduda makholsu khara adum thoi yum adugi mamanglomda sanana kare aduga maninglomdana lena kare mayai adudani thembungna leiriba sanana tapna thembung
ꯊꯦꯝꯕꯨꯡ ꯊꯦꯝꯕꯨꯡ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯂꯦꯟꯅꯁꯨ ꯏꯇꯥꯎ ꯃꯈꯥꯗ ꯀꯨꯝꯁꯦ ꯁꯅꯥꯅ ꯑꯃꯨꯛ ꯂꯦꯟ ꯅꯪ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯣ ꯑꯩꯁꯨ ꯆꯪꯁꯤꯜꯂꯛꯀꯦ ꯊꯦꯝꯕꯨꯡ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯐꯩꯔꯒ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯊꯦꯝꯕꯨꯡꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯁꯅꯥ ꯃꯇꯤꯟ ꯇꯞꯅ ꯌꯣꯠꯊꯩ ꯂꯥꯅꯤꯡꯉꯝꯗꯤ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯊꯦꯝꯕꯨꯡꯅ ꯌꯦꯡꯂꯛꯄꯗꯨꯗ ꯁꯅꯥꯗꯤ ꯆꯪꯁꯤꯜꯂꯝꯕꯗꯒꯤ ꯂꯦꯞꯈ꯭ꯔꯦ ꯁꯅꯥꯅ ꯑꯩꯅꯦ ꯊꯦꯝꯕꯨꯡ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯅꯣꯛꯐꯦꯁꯁꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯁꯅꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇꯨꯗ ꯍꯨꯝꯖꯤꯜꯂꯤ ꯁꯅꯥꯅ ꯃꯈꯨꯠꯇꯨ ꯍꯦꯛ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯈꯤꯕꯒ ꯊꯦꯝꯕꯨꯡꯗꯨ ꯄꯣꯀꯦꯠ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯁꯅꯥ ꯊꯦꯝꯕꯨꯡꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯔꯛꯄ ꯉꯝꯗ꯭ꯔꯦ ꯄꯣꯀꯦꯠ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯔꯛꯄ ꯐꯥꯎꯕ ꯉꯝꯗꯦ ꯃꯃꯤꯠꯅꯗꯤ ꯊꯦꯝꯕꯨꯡꯗ ꯌꯦꯡꯉꯤ ꯊꯦꯝꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯂꯩ ꯃꯇꯧꯗꯨ ꯂꯥꯅꯤꯡꯉꯝꯗꯤ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ ꯂꯦꯟꯅ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯊꯦꯝꯕꯨꯡꯒꯤ ꯂꯦꯡꯕꯥꯟꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯊꯦꯝꯕꯨꯡꯗ ꯍꯦꯛ ꯁꯣꯛꯂꯨꯕꯒ ꯂꯦꯟꯕꯨ ꯊꯦꯝꯕꯨꯡꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ ꯂꯦꯟ ꯖꯤꯡꯒ ꯃꯊꯛꯇꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥꯅ ꯃꯈꯥꯗꯒꯤ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯁꯅꯥ ꯂꯤꯛꯇꯨ ꯁꯤꯖꯤꯟꯅꯍꯧꯔꯣ ꯁꯅꯥꯁꯨ ꯄꯟꯊꯥꯕ ꯇꯧꯗꯅ ꯊꯦꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯊꯦꯝꯕꯨꯡꯅ ꯃꯃꯥꯏꯗꯨ ꯂꯦꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯃꯔꯛꯇꯅꯤ ꯂꯤꯛ ꯑꯗꯨ ꯁꯤꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯗ ꯁꯅꯥꯒꯤ ꯃꯈꯣꯡꯗꯨ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯁꯅꯥ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯇꯥꯒꯦ ꯈꯖꯤꯛꯇꯃꯛ ꯃꯉꯥꯏ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯏꯕꯤ ꯆꯟꯗ꯭ꯔꯤꯀꯥ ꯃꯃꯤꯠ ꯂꯪꯊꯣꯛꯈ꯭ꯔꯦ ꯁꯅꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕ ꯃꯃꯤ ꯁꯥꯃꯤꯒꯨꯝꯂꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯆꯟꯗ꯭ꯔꯤꯀꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝꯃꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯕꯅꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯑꯩꯗꯤ ꯁꯅꯥꯁꯨ ꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯂꯥꯅꯤꯡꯉꯝ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯦꯝꯕꯨꯡꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯅꯥꯗ ꯂꯥꯎꯔꯛꯏ ꯁꯅꯥ ꯂꯤꯛ ꯑꯗꯨ ꯁꯤꯖꯜꯂꯛꯑꯣ ꯂꯦꯟꯅ ꯀꯣꯜꯂꯤꯕꯗꯨ ꯊꯦꯝꯕꯨꯡꯁꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯂꯦꯟꯁꯨ ꯐꯅꯌꯥꯝ ꯀꯟꯅꯗꯤ ꯀꯣꯜꯂꯤ ꯇꯥꯟꯖꯥꯗꯨ ꯃꯥꯡꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯁꯅꯥ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯪꯁꯤꯜꯂꯤ ꯄꯣꯀꯦꯠꯇꯒꯤ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯔꯛꯄꯒ ꯊꯦꯝꯕꯨꯡ ꯃꯄꯥꯡꯒꯜ ꯈꯪꯀꯟ ꯀꯟꯈꯠꯂꯛꯏ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯂꯦꯟꯕꯨ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯒ ꯂꯪꯕꯣꯏ ꯀꯩꯕꯣꯏ ꯂꯦꯟ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯏ ꯂꯦꯟ ꯌꯨꯝ ꯃꯊꯛ ꯑꯗꯨꯗꯒꯤ ꯇꯥꯒꯗꯕꯗ ꯁꯅꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯦꯟꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯌꯥꯜꯂꯤ ꯂꯦꯟꯁꯨ ꯑꯃꯨꯛ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯌꯥꯜꯂꯒ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯦ ꯁꯅꯥꯅ ꯊꯦꯝꯕꯨꯡ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯂꯦꯟꯅ ꯑꯃꯨꯛ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯕꯣ ꯁꯅꯥꯗꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯊꯦꯝꯕꯨꯡꯗ ꯂꯥꯏ ꯆꯪꯉꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯨꯔꯦ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯂꯤꯛ ꯑꯗꯨ ꯂꯪꯁꯤꯜꯂꯨ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯃꯥꯕꯨ ꯅꯝꯁꯤꯜꯂꯨ ꯆꯟꯗ꯭ꯔꯤꯀꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯗꯨ ꯆꯟꯗ꯭ꯔꯤꯀꯥꯗ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗ ꯁꯅꯥ ꯂꯤꯛ ꯑꯗꯨ ꯊꯦꯝꯕꯨꯡꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯥꯏꯁꯤꯟꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯅꯝꯁꯤꯜꯂꯤ ꯐꯅꯌꯥꯝ ꯀꯟꯅ ꯃꯨꯛꯅꯔꯒ ꯂꯤꯛ ꯑꯗꯨ ꯊꯦꯝꯕꯨꯡꯒꯤ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯟꯈ꯭ꯔꯦ ꯊꯦꯝꯕꯨꯡ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯏ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯦꯟꯒ ꯁꯅꯥꯒꯅ ꯃꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯀꯩꯅꯣ ꯋꯥꯏꯌꯦ ꯍꯟꯗꯣꯛꯑꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯊꯦꯝꯕꯨꯡ ꯍꯧꯒꯠꯂꯛꯏ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯃꯊꯛꯁꯤꯗꯅ ꯀꯃꯥꯏꯅ ꯁꯅꯥꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯀꯨꯝꯂꯁꯤꯂꯥꯎ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯦ ꯂꯦꯟꯅ ꯏꯃꯥ ꯂꯩꯁꯅꯥꯅ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯃꯥꯏꯕꯤꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦ ꯄꯨꯟꯅ ꯊꯤꯃꯤꯟꯅꯁꯤ ꯊꯦꯝꯕꯨꯡꯗꯨꯅ ꯀꯩꯗꯧꯔꯒꯦ ꯂꯩꯁꯅꯥ ꯀꯩꯗꯧꯔꯒꯦ ꯁꯅꯥꯅ ꯅꯪꯁꯨ ꯂꯥꯅꯤꯡꯉꯝꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯊꯋꯥꯏ ꯑꯃ ꯆꯪꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ ꯂꯩꯁꯅꯥꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ ꯊꯦꯝꯕꯨꯡꯅ ꯀꯅꯥꯒꯤ ꯊꯋꯥꯏ ꯀꯔꯤꯒꯤ ꯁꯅꯥꯅ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕꯁꯦ ꯌꯦꯡꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯃꯈꯣꯏ ꯄꯨꯟꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯒꯤ ꯍꯧꯔꯒ ꯑꯅꯛꯄꯗ ꯂꯩꯁꯅꯥꯕꯨ ꯊꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯐꯣꯟ ꯄꯥꯏꯈꯤꯗ꯭ꯔꯣ ꯃꯥ ꯁꯅꯥꯅ ꯍꯣꯏꯅꯦ ꯂꯦꯟ ꯀꯣꯜ ꯑꯝꯇ ꯇꯧꯁꯤꯜꯂꯣ ꯍꯣꯏ ꯇꯧꯔꯒ ꯌꯦꯡꯒꯦ ꯂꯦꯟꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩ ꯂꯦꯟꯅ ꯀꯣꯜꯗꯤ ꯆꯠꯂꯦ ꯊꯦꯝꯕꯨꯡꯅ ꯄꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯏꯔꯛꯇꯦꯅꯦ ꯁꯅꯥꯅ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯣ ꯐꯣꯟ ꯑꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯤ ꯂꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯃꯥꯏꯕꯤꯗꯨꯅ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯕꯗꯤ ꯑꯩꯗꯤ ꯍꯩꯔꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯊꯦꯝꯕꯨꯡꯅ ꯃꯌꯨꯝꯗꯒ ꯍꯟꯈ꯭ꯔꯖꯥꯠꯂꯣ ꯁꯅꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ
हलमोइदा कमाइना बु हनदोइनो लेन ना नुमिसु तासिलकदौरे कमाइ तौदिनो लेन मसादु लैब ngamdre लेसना नंबु कदाइदा लैबगे सनाना लेन कैसु खनगनो एकोइ मयाम लैरिसिति लेसना कैसु तौरोये थेंबुंगना हौजिक केतोक्से हायबनो सनाना अमुक हायरक्लम्मी इमा एकोइ हौजिक करि माइबीदुना हायरक्लम्मी लेसनागी युमदा चलो अदुगा पाउ असे मखोइ इमुंगदसु खंगहलो लोसिनबगी मतम नत्रे कैदौसिगे हायबदो एकोइ पुन्ना तानरसि सनाना होइमा अदुना फरनी थेंबुंगना लाओलेन करिसु खनगनो चलमदाइदा सनाना माइबीदा इमा अई इदुन कोइन इनरिबा असिना करिगिनो अई वाखलसिना लांबा फंगद्रे अई असोइबदी लेखितब्रा हाइना खल्ले माइबीदुन खुंबक्लमी अंगांग अमना नंगबु ngasai nakhong phaduna yankibani aishu uhoribani aishu karino haiba haifam khangde chaluro leisnagi chapchabi ama hana khangluko madugi matung aina soidana yengani sanana phareima thoklukige makoi ahum maibi adugi yumdagi thoklakle thongalda leisnagi phone adu taduna leirami sidi leisnagi phone ine asumna len hairaklami sanana adudi ma thongalomdadi thokre thembungna sasilao mayumda leibra haibdo yengrasi sanana mu mayumse khara lapani tawrise kamaina bu mayumda chalamdoino edi thajate thembungna thajidrabusu yenguba tabani sanana hoi pare chatlasilo makhoi leisnagi mayumda lakle get hangduna changlai leisnagi ima leima leirami nupa changlakpududa leimana ibungo kana sanana khumlaklami ima leisnabu lekibro leimana ibungo khoibu kanano थेंबुंगना अमुक हायरक्लमी इमा एकोइ लेस्तागी ममानबने लेमना ओ स्कूल पुनब्रा सनाना होय इमा लेस्नादो माकी कादा तुमलंगनिये लाओ लो सिदंग हाक फमलमो इमा हौदोकलुगे असि हायरमलगा लेमा चंख्रे मखोय अहुमदी इंगक ngaknaraga lei sanana chatlage harasu ma hoi mai hairambadi yaina thembungna hoine mayam nungcha thingnai se kharadi pharamni lendi leisna lei hayak pududa wakhaldi खरा लेतारे ममादु मथक्तगी प्रप्रप कुमथरई इसासिंग लेना हा असिंग बरिमा असि हायरगा लेन फुक हौगली लेन की पाखतपगी मतौदु ममा सु खंगले लेइमना कैदौरी मुगो कैदौबो यावरे सनाना खुमलक्लमी इमा लेसनादो ngасai ayuk yum asidagi thokibadagi amuk handi hanjilak lamlabra sanana yangkupna hangsilakpaduda mamadu kitang pakhatpa ama phawrei ibungo कैदौबो यावरबगे aibu bab ama ima karisu tawde pakhat kano ekoi laisnagi mamana bo ngaktane asengbodo adum haibiyu hoi laisna do hojik waida halakpane walan so amta nganglamde tuminna magi kada changlaga tungkhibani hojik leramjiba hayu kaidona ba yawre sanana wari pumba amata chithadana laisnagi mamada tammi wari du tarubudagi leima leifam lakfam khangkhidre leimana isasing imungda changsillo लेस्नादो कदाइदा लैगे हाइना अमता थिमिनासी मखोइ पुन्ना लेस्नागी इमुंगदा चंगदुना लेस्नाबु कोइथि थिरामी नुमिसु तासिनख्रे अदु फावबा लेस्नागी वा अमता खंगबा ngamdre मखोइ खुदिंगमक नुंगसा थिबा हाइबदो ओइरे लेइमगी नुपा तोलेनसु मयुमदा हलकले मा सुपाव अदु ताबदा थबक मफमदा लेइबा ngamdraduna चेलकलिबनी तोलेना इसासा हौजे एखोइ कैदौसी हाइबनो पुलिसता इन्फॉर्म तहोबना फरद्रा सनाना पाबुंग अमुक्ता ngaibiko tapthabiu hojik police ta haibanasu karisu kanaroi mayam howduna thibanasu phangba ngamloi lambi amakhak lei tolena hayu ibungo karamba lambi no sanana imamai bi khaktana mabu thiba phangane leimana hojik mangchase ekoi pantharugumsi isaja mokhoi pulap maibi chandrika gi mayumda lakle numidangi pung nipan khara hele nungsitsu adum kalli mambanasu karigumba amata hek uba ngamde लाइट मंगाल अदु इन्नदुना असुम थौरी गारी अदुसु चंद्रिका गी युम यौद्रिङै लंबीदा इखंग खंगौदना मी अमा फत समखि तोलेन गारी दु ब्रेक खंगफा फाय लैमना कैदौरगे मोय बाबुं मी अमा उ खिबगुम तवे लंबी सिदाबो हौजिकपो ओइरामलोय वखन ओइरामनि थौरो गारी दो मनिंगदा तोंगलिबा मखोय अहुमदी करिसु हाइदे गारी अदु अमुक थौबा हौरई हंदमुक्ति लेप्तना थौरंबा गारी अदु तुंगदगी खंगफा फारकपगुम सब लेपी मखोय लोइनमक ममाइदु ममांग पांगना पाइसिल्ली लैमगा तोलेनगदी मिंगसेलदुदा येसिल्ली
इ ngakta ngaire ngai hakti makhoi manga mak gyan mangi tolen ga leimagadi khara adum sokle makok tugdagisu I tarakli tungda tongiba ahumsu gyan tapna lai sanana ihan hanang gyan tarai masu makokti khara phajana ngaure sanana len gyan tarabo maga thangnana phamliba lenbu masano maga kawi lensu wakhal lakle ngauri tauri lena thembungi masadu nomduna gyan tahali sana gari adugi thong adu hangduna tapna kummi hek kumbaga koilas mathak aduda phat hipthai sor saun holi amuksu haugattuna mamangda tongliba tolenbu thong hangdoktuna gari adudagi singtho lenasu leimabu kawi ima se gyan tarabo leima gyan tapna lai makokta I khara taribadu lengi rumanna taithoi makhoi mangamak gari adudagi loina kumtharaga lambi mayai aduda leire tolen yamna ngakna kari matauno hojikitudi sanana pabung kamaina tawkrino tolenna aidi adum chumna thawribane break phabusu natte adubu chap hekta lep khribaduni thembungna gari se phaba male lena kananabu ngamdawribano mayamdu tawphang khangnade sanana hogotuna mamang maning kana leige haiduna haifet chengi lena ma kokta kitang soklaba male hospital da hana sasira chatloisi mai bidugi manakta sasi ai kaisu tawroi ima hospital da hana satpana phagani sanana hairaklambi tolena isasa lamsisu adum lapanina amuk lakpa haise matam yamna changlani nama ibani karisu tawde ekhoi mai bidugi manakta hana chatlasi makoi tinthaba tawdana maibi adugi mayumda hana lakle maibi aduna hojik phawa mabu thiba phangdrabra leimana ima maibi iman amukta yengduna isa adubu thibiu maibi duna kaidawre I ngakta tairibadi sanana khumlaklami hoji ekoina imagi manakta lakpada lambi da thawdok ama thoklakle sanana maibi duda thokriba thawdoksing adu tammi maibi duna changau imungda lai khoiramduna amukta yengthokke makhoi loinamak maibi dugi lai khoirampham ka aduda changlakle maibi chandrikana lai khoiramduna yengi maibi aduna hayeng numidang yawdringai soidana mabu phangani hojikidi ma kadai da lai haiba haibu ngamdre leimaga tolenga matha sarami leimana ima isabu karisu khutong maibi aduna haireklami ibema adumati aina haibu ngamdre leima mathawai waba hensilai khamba yadana pangkapta kablai tolena kakunune mama isa karisu tawroi hojik phawa isa ki mapang khangde sidabu karamna nungaina leithokpa ngamgadage maibi aduna ngasigidi hankro asokpuse hanu hospital da puro ai hayeng lakke sanana adudi ima ekoi sakrage maibi duna phare makoi amuk thoklakle learning amna gari du thawrakle mayum da handabi hospital da pukhattuna tolen ga leimaga phajana treatment tawre nongsu ngalakadawre hospital aduda makoi pulap leire lensu thembungsu ngaihakti waraduna uirure sanasu masadu chokthabana yadre mamit uirum tawringai mana phamliba adugi matungdagi angang amana kaka sana mamit panglai kanano khanduna mamaidu maningda phat yengi maningdadi kanasu leiramde amuksu mamanglomdagi ho kaka sana amukasu mamanglomda phat jenglei nurse amakhak leplaga leirami sister kenomta nurse aduna kari hojikta angam ma kaurokibdo kadaida chakrabage nurse aduna swaidadi angang amta leitena sana ingangak phawi nurse nupidasu sana ki mawongduda amuk sana da yenglei sana ki nakalda thembunga lengadi phamna tumli sana phamba ngamdraduna mafam adudagi asum thoglei nongalamdai hospital adu khajikti chi hangsit langge haiduna hospital adugi top floor da kakhalei hangi mathak adusu mana tholakpuda angang amasu mathanda leplaga leirami mamai aduna makhada yengi sana angang adugi manakta changsilaga nakalda lepi now kedawrino nangdi sida tumdrabo angang adusu karisu kumakte magi yangpham thokpa makhada adumak yenglaga lei sanana amukasu kadaiduna yengludubo angang aduna makhada makut thili sana angang duna makut thiliba aduda munna yengi makhasi kedawre habino karisu kumlakte angang adudi kay angang none maron thokta bajala
angang adu tapna makhong adu berandadagi kanthokki sanana kaino naunong tawridubo sanana angang adu khangge hek tawbaga angang adu makhada phan chongthakre sana pakharpoi kaiboy kanna lawi sanana lawrakpuda nakal tumliba lenga thembung gadu khangprek khangi hospital du leiramba mayam du su sana da loina yeng thokriba thogdok adu sana gi mamang oirami kari mangno hujiki tudi thembung na nangna mathong chaba mang amata hek mangde sana masa zo akiba phawi iman manaba mang adu adum mangbaduda masa da chingnabdi asum hengalakli nong pungan ngale makhoi loinamakna leisna bu koiti thirami thiba phangmalaktabadagi police ta inform tawre police na su thiba yaba thire adubu chap chaba paw amatadi pirak pangamdre somdana leimadi angawbigum leire masu koisa chatlaga thiba yauri yumda potharaga layu haibasu sungyamak jade lensu leisna thiba phangdabadagi chagani thakani kawkhre sanasu mangai mathanta tumin wakhalda nungaitana leirami maibi disu laktuna kamai tawbano tanarami adubu leisnana thiba sungphang phanglaktabduda mayamdu kari tawgani haiba haifam khangnadre numidang wairam oisilakle maibi adusu magi mayumda hankhre leisna hek phangbaga lau hairami sanaga thembungasu makhoigi renta amukta chatlukhi ke haiduna hankhre tolensu police station da chatlaga paulorukhi ke hairami leimasu chatpa yaba thiruraga lenga loinana mayumda halakle lenna leimabu thilakpani lenna ima aishu amuk chatlukhi imanaba kharasu haurukhige aduga leisnabu phangnaba thigani leimana kappi isado ngarangdagi karimtha chakhidribane leima sut kappi lensu haipam tawpang khangdraduna mapi chentarei makhoi animak ngayak kapminare numitsu mayum changkhrabani ngayak leirabadi mamlaklagani lensu chatlage haiduna makhongdu kanthokke hek tawbaga leima kaplambadu chaplaplaga ngakna hairei karino taribase len thangge tawramba makhong adu chaplepi len tabra matang sida tahanjaribo wari room number 23 gi nipan suba saruk loisinjare wari asi pathok chaba matamda wahi wata soikhilan kiba yawrupsu tabiri bukuting makna ngakpi wa haijaba gloinana hemchandra soibamna amkanna ikoknona khurumjari